ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯆꯠꯂꯨꯁꯤ ꯃꯌꯥꯝ ꯀꯣꯏꯃꯤꯟꯅꯔꯨꯁꯤ ꯍꯣꯖꯥꯏꯒꯤ ꯇꯨꯝꯄ꯭ꯔꯦꯡ ꯔꯣꯗ ꯍꯥꯏꯕꯗꯣ ꯗꯣꯡꯀꯥꯒꯤ ꯂꯝꯕꯤꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯗꯣꯡꯀꯥ ꯔꯣꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯁꯂꯥꯡꯈꯨꯜ ꯍꯥꯏꯕ ꯈꯨꯟꯗ ꯑꯩꯅ ꯑꯃꯨꯛꯈꯛ ꯀꯩꯅꯣ ꯄꯤꯈꯤꯕꯗꯣ ꯕ꯭ꯂꯣꯛꯇꯁꯦ ꯃꯍꯥꯗꯦꯕ ꯑꯃ ꯗꯣꯡꯀꯥ ꯕꯕꯥ ꯍꯥꯏꯅ ꯌꯥꯝꯅ ꯑꯆꯧꯕ ꯑꯐꯥꯎꯕ ꯀꯩꯅꯣ ꯑꯣꯏꯔꯝꯃꯤ ꯁꯤꯕꯂꯤꯡ ꯂꯩꯕꯅꯤ ꯑꯗꯨꯗꯣ ꯃꯍꯥꯗꯦꯕꯀꯤ ꯑꯆꯧꯕ ꯃꯟꯗꯤꯔ ꯂꯩꯌꯦꯕ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗꯁꯨ ꯂꯩ ꯑꯗꯨꯗꯒꯤ ꯃꯍꯥꯗꯦꯕꯇꯨꯅꯤ ꯁꯂꯥꯡꯈꯨꯟꯗ ꯂꯥꯛꯏ ꯍꯥꯏꯗꯣ ꯒꯨꯂꯨ ꯃꯍꯥꯗꯦꯕ ꯍꯥꯏꯅ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕꯗꯣ ꯑꯗꯨꯒꯤ ꯃꯐꯝꯒꯤ ꯂꯝꯕꯤꯅꯦꯕ ꯁꯤꯁꯦ ꯗꯣꯡꯀꯥ ꯔꯣꯗ ꯍꯥꯏꯇꯥꯔꯦ ꯑꯁꯤꯁꯦ ꯀꯩꯅꯣ ꯍꯣꯖꯥꯏꯒ ꯀꯩꯅꯣ ꯀꯥꯔꯕꯤ ꯑꯂꯣꯡꯒ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯕꯣꯔꯗꯔꯗꯅꯤ ꯍꯣꯖꯥꯏ ꯇꯨꯝꯄ꯭ꯔꯦꯡ ꯔꯣꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯣ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯌꯦꯡꯉꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯁꯤꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯤꯡ ꯉꯥꯛꯇꯅꯤ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯁꯤꯅꯦ ꯀꯥꯔꯕꯤ ꯇ꯭ꯔꯥꯏꯕꯁꯨ ꯂꯩ ꯃꯤꯀꯤꯔ ꯍꯥꯏꯅꯁꯨ ꯈꯪꯅꯩꯌꯦꯕ ꯌꯥꯝ ꯐꯖꯕ ꯃꯐꯝꯅꯤ ꯀꯩꯅꯣꯁꯨ ꯃꯣꯏꯒꯤ ꯇꯨꯝꯄ꯭ꯔꯦꯡꯒꯤ ꯄꯥꯔꯛꯁꯨ ꯂꯩꯌꯦꯕ ꯁꯤꯗ ꯃꯤ ꯆꯥꯎꯅ ꯃꯤ ꯁꯤꯗ ꯄꯤꯛꯅꯤꯛ ꯁ꯭ꯄꯣꯠꯁꯨ ꯑꯣꯏꯕꯅꯤ ꯄꯤꯛꯅꯤꯛ ꯆꯥꯕ ꯀꯣꯏꯕ ꯃꯌꯥꯝ ꯃꯤ ꯂꯥꯛꯑꯦꯕ ꯁꯤꯁꯦ ꯇꯨꯝꯄ꯭ꯔꯦꯡ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯁꯤ ꯍꯣꯖꯥꯏꯗꯩꯅ ꯇꯨꯝꯄ꯭ꯔꯦꯡꯗ ꯀꯩꯅꯣ ꯆꯠꯂꯤꯕ ꯁꯤ ꯂꯝꯕꯤꯁꯦ ꯑꯗꯣ ꯉꯥꯗꯤ ꯀꯩ ꯍꯥꯏꯅꯤ ꯁꯥꯔꯦꯡꯗꯤ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯕꯅꯤ ꯁꯤ ꯃꯐꯝꯒꯤ ꯍꯥꯏꯔꯛꯀꯦ ꯀꯣꯄꯤꯂꯤ ꯔꯤꯚꯔꯗ ꯁꯤꯁꯦ ꯌꯥꯝ ꯂꯧꯒꯁꯦ ꯐꯖꯗ꯭ꯔꯗꯤ ꯌꯦꯡꯉꯨꯁꯦ ꯍꯧꯖꯤꯛ ꯈꯔ ꯃꯐꯝꯗꯗꯤ ꯀꯩꯅꯣ ꯑꯣꯏꯔꯦ ꯂꯧ ꯈꯥꯎꯅꯔꯦꯕ ꯍꯧꯖꯤꯛ ꯑꯣꯛꯇꯣꯕꯔ ꯂꯥꯁ ꯑꯁꯤꯗꯒꯤ ꯈꯔꯅ ꯅꯣꯕꯦꯝꯕꯔ ꯈꯔꯅ ꯗꯤꯁꯦꯝꯕꯔ ꯈꯔꯅ ꯖꯅꯋꯥꯔꯤꯗꯁꯨ ꯂꯧ ꯈꯥꯎꯋꯦꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯅꯤꯌꯣꯝ ꯂꯩ ꯆꯅꯧ ꯇꯪꯕ ꯍꯥꯏꯕ ꯑꯗꯨꯁꯨ ꯇꯧꯔꯤ ꯑꯗꯣ ꯄꯣꯠꯇ ꯐꯧ ꯍꯥꯞꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯊꯥꯏꯅꯗꯤ ꯆꯠꯅꯔꯛꯄꯅꯤ ꯆꯤꯡꯗ ꯄ꯭ꯔꯖꯦꯟꯗꯤ ꯌꯦꯡꯉꯨꯁꯦ ꯁꯣꯝꯗꯗꯤ ꯃꯦꯛꯁꯤꯃꯝ ꯂꯧ ꯐꯧ ꯎꯕꯅꯤꯅ ꯁꯥꯏꯠ ꯁꯥꯏꯠꯇ ꯁꯨꯃꯥꯏꯅ ꯂꯧ ꯉꯥꯛꯇ ꯎꯅꯤꯕ ꯂꯝꯕꯤꯁꯦ ꯌꯦꯡꯉꯨ ꯂꯝꯕꯤꯁꯦ ꯁꯨꯝ ꯀꯩꯅꯣ ꯑꯣꯏꯔꯦ ꯌꯥꯝ ꯐꯖꯅꯗꯤ ꯁꯦꯝꯕ ꯑꯣꯏꯗ꯭ꯔꯦ ꯁꯨꯝ ꯈꯔ ꯁꯦꯝꯈ꯭ꯔꯒ ꯑꯃꯨꯛ ꯐꯠꯆꯜꯂꯛꯇ꯭ꯔꯦ ꯂꯝꯕꯤꯁꯦ ꯆꯠꯄꯗ ꯈꯔ ꯀꯩꯅꯣ ꯑꯣꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯁꯤꯅꯔꯤꯁꯨ ꯌꯥꯝ ꯐꯖꯕꯅꯤꯅ ꯑꯩꯅ ꯁꯤ ꯚ꯭ꯂꯣꯛꯁꯦ ꯁꯤꯌꯔ ꯇꯧꯒꯦꯅ ꯇꯧꯔꯤꯅꯤ ꯃꯌꯥꯝꯗ ꯁꯤ ꯅꯨꯡꯉꯥꯏꯕꯅꯤ ꯆꯤꯡꯒꯤ ꯂꯝꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯆꯤꯡꯅꯦꯕ ꯍꯥꯏꯔꯨꯔꯒ ꯁꯤ ꯂꯝꯕꯤꯁꯦ ꯆꯤꯡ ꯁꯥꯏꯠꯇ ꯇꯨꯔꯤꯁ ꯄ꯭ꯂꯦꯁꯅꯤ ꯌꯥꯝ ꯐꯩ ꯐꯣꯜꯁꯨ ꯂꯩ ꯇꯨꯝꯄ꯭ꯔꯦꯡ ꯔꯣꯗ ꯍꯥꯏꯅ ꯌꯥꯝ ꯄꯣꯄꯨꯂꯔꯅꯤ ꯑꯗꯨꯒ ꯁꯤꯒ ꯁꯥꯏꯠꯇꯒꯤ ꯁꯨꯝ ꯆꯠꯂꯒ ꯂꯩꯔꯒ ꯑꯩꯈꯣꯏ ꯗꯣꯡꯀꯥ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯗꯣ ꯁꯖꯤꯕꯨꯗꯁꯨ ꯆꯠꯂꯤ ꯀꯣꯏꯕ ꯃꯥꯔꯆ ꯊꯥꯗꯁꯨ ꯆꯠꯂꯤ ꯑꯗꯨ ꯃꯍꯥꯗꯦꯕ ꯈꯣꯏꯔꯝꯕꯒꯤꯁꯨ ꯆꯠꯂꯤ ꯑꯁꯤ ꯂꯝꯕꯤꯁꯦ ꯑꯣꯏꯔꯒ ꯆꯠꯇꯣꯏꯅꯤ ꯁꯤ ꯂꯝꯕꯤꯁꯤꯒꯤ ꯁꯨꯝ ꯆꯠꯂꯤꯅꯦꯕ ꯗꯣꯡꯀꯥꯒꯤ ꯑꯆꯧꯕ ꯃꯍꯥꯗꯦꯕꯅꯤ ꯁꯤ ꯃꯍꯥꯗꯦꯕꯀꯤ ꯃꯟꯗꯤꯔꯗꯕꯨꯗꯤ ꯆꯪꯉꯛꯑꯔꯣꯏ ꯍꯧꯖꯤꯛ ꯅꯣꯡꯃ ꯍꯧꯖꯤꯛꯀꯤ ꯐ꯭ꯌꯨꯆꯔꯗ ꯆꯠꯄ ꯉꯝꯃꯗꯤ ꯗꯣꯡꯀꯥ ꯕꯕꯥ ꯍꯥꯏꯕ ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯑꯣꯏꯔꯤꯔꯣ ꯈꯪꯗꯦ ꯃꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯆꯧꯕ ꯕꯤꯜꯗꯤꯡ ꯍꯥꯏꯇꯥꯔꯦ ꯃꯍꯥꯗꯦꯕꯀꯤ ꯕꯤꯜꯗꯤꯡ ꯍꯥꯏꯅ ꯅꯨꯡꯅ ꯁꯥꯕ ꯔꯨꯐꯁꯨ ꯀꯩꯁꯨ ꯂꯣꯏ ꯅꯨꯡꯅ ꯁꯥꯕꯅꯤ ꯃꯈꯥꯗꯁꯨ ꯀꯩꯅꯣ ꯂꯩꯌꯦꯕ ꯐꯥꯔꯁ ꯐ꯭ꯂꯣꯔ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕ ꯄꯨꯔꯥ ꯃꯣꯏꯒꯤꯁꯦ ꯒ꯭ꯔꯥꯎꯟꯗꯁꯨ ꯂꯩꯌꯦꯕ ꯃꯍꯥꯗꯦꯕꯇꯣ ꯑꯗꯣ ꯌꯦꯡꯕ ꯆꯠꯄ ꯇꯥꯔꯗꯤ ꯑꯁꯤꯒꯤ ꯂꯝꯕꯤꯁꯤꯒ ꯁꯨꯝ ꯆꯠꯇꯣꯏꯅꯤ ꯃꯌꯥꯝ ꯑꯗꯣ ꯇꯨꯝꯄ꯭ꯔꯦꯡ ꯔꯣꯗ ꯀꯧꯔꯤ ꯑꯗꯣ ꯀꯩꯅꯣ ꯑꯁꯤꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯂꯝꯕꯤꯅꯤ ꯑꯗꯨꯒꯤ ꯑꯩꯅ ꯌꯦꯡꯍꯜꯂꯤꯅꯤ ꯃꯐꯝꯁꯨ ꯌꯥꯝ ꯐꯖꯕ ꯃꯤ ꯀꯩꯅꯣ ꯇꯧꯕ ꯂꯥꯛꯏ ꯁꯤꯒ ꯄꯥꯔꯛ ꯀꯣꯏꯕ ꯂꯥꯛꯏ ꯑꯣꯜ ꯑꯁꯥꯝꯒꯤ ꯃꯤ ꯂꯥꯛꯏ ꯑꯁꯥꯝꯗꯩꯇ ꯅꯠꯇꯕ ꯃꯄꯥꯟꯂꯣꯝꯗꯒꯤꯁꯨ ꯂꯥꯛꯏ ꯁꯤꯁꯦ ꯃꯐꯝꯁꯦ ꯐꯖꯃꯟꯅ ꯁꯤ ꯂꯝꯕꯤꯗꯤ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯤ ꯁꯨꯝ ꯎꯔꯤꯁꯤꯅꯤ ꯁꯤꯅꯤ ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯍꯥꯟꯅꯒꯤ ꯍꯥꯏꯔꯨꯔꯒꯗꯤꯅꯦ ꯁꯤ ꯌꯥꯝꯅ ꯐꯕꯅꯤ ꯍꯥꯟꯅ ꯃꯤꯁꯦ ꯆꯤꯡ ꯀꯛꯑꯒ ꯆꯠꯂꯝꯃꯤꯅꯦꯕ ꯁꯤ ꯂꯝꯕꯤꯁꯤꯒ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯐꯔꯦ ꯃꯤꯀꯤꯔ ꯍꯤꯜꯁ ꯍꯥꯏꯁꯤꯁꯨ ꯂꯩ ꯃꯤꯀꯤꯔ ꯖꯥꯠ ꯍꯥꯏꯅ ꯃꯤꯀꯤꯔ ꯍꯥꯎꯅꯤ ꯃꯣꯏꯒꯤ ꯇ꯭ꯔꯥꯏꯕꯁꯅꯦꯕ ꯑꯁꯥꯝꯒꯤ ꯀꯥꯔꯕꯤꯁꯤꯁꯨ ꯇ꯭ꯔꯥꯏꯕꯁꯅꯤ ꯔꯤꯀꯛꯅꯥꯏꯁ ꯁꯤꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯅꯤ ꯑꯁꯥꯝꯒꯤ ꯑꯗꯨꯗꯣ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯤ ꯃꯐꯝꯁꯤꯒ ꯃꯣꯏ ꯂꯩꯌꯦꯕ ꯃꯣꯏ ꯂꯧ ꯐꯧ ꯂꯩ ꯉꯥꯒꯤꯁꯨ ꯂꯩ ꯉꯥꯒꯤꯅꯦ ꯄꯨꯈ꯭ꯔꯤ ꯍꯥꯏꯗꯤ ꯉꯥ ꯌꯥꯝ ꯐꯖꯅ ꯐꯪꯉꯦꯕ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯃꯣꯏꯒꯤ ꯀꯣꯄꯤꯂꯤ ꯇꯨꯔꯦꯟ ꯍꯥꯏꯗꯣ ꯑꯗꯨ ꯆꯠꯂꯤꯗꯤ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯁꯨꯝ ꯂꯥꯛꯀꯅꯤ ꯆꯠꯂꯒ ꯑꯁꯥꯡꯕ ꯕ꯭ꯔꯤꯖ ꯑꯃ ꯂꯥꯛꯀꯅꯦꯕ ꯊꯣꯡ ꯑꯁꯥꯡꯕ ꯌꯥꯝ ꯁꯥꯡꯕ ꯊꯣꯡꯉꯒ ꯂꯥꯛꯀꯅꯦꯕ ꯑꯗꯨꯗꯣ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯀꯣꯄꯤꯂꯤ ꯔꯤꯚꯔꯗꯣ ꯁꯤ ꯀ꯭ꯔꯣꯁ ꯇꯧꯔ ꯆꯠꯄꯅꯤꯅ ꯃꯊꯛꯇꯨꯒ ꯕ꯭ꯔꯤꯖꯇꯨꯒꯩ ꯆꯠꯇꯣꯏꯅꯦꯕ ꯑꯗꯣ ꯌꯥꯝꯅ ꯐꯦꯃꯁ ꯑꯣꯏꯕ ꯀꯩꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯥꯔꯦꯡ ꯉꯥꯗꯣ ꯂꯣꯀꯦꯜ ꯁꯥꯔꯦꯡ ꯌꯥꯝꯅ ꯇꯦꯁꯇꯤ ꯑꯣꯏ ꯑꯣꯜ ꯑꯁꯥꯝꯗ ꯌꯥꯝꯅ ꯐꯥꯎꯔꯤꯅꯤ ꯁꯤ ꯃꯐꯝ ꯀꯣꯄꯤꯂꯤ ꯇꯨꯔꯦꯟꯒꯤ ꯉꯥ ꯍꯥꯏꯅ ꯌꯥꯝ ꯑꯍꯥꯎꯕ ꯉꯥ ꯁꯣꯝꯗ ꯃꯤꯅ
ꯃꯃꯤꯡ ꯆꯠꯂꯤꯅꯤ ꯍꯥꯏꯕ ꯁꯔꯦꯡꯁꯦ ꯌꯥꯝ ꯍꯥꯎꯔꯤ ꯍꯥꯏꯅ ꯉꯥ ꯑꯇꯩ ꯑꯇꯩ ꯑꯌꯥꯝꯕ ꯉꯥ ꯂꯣꯏꯅꯃꯛ ꯑꯁꯤꯒꯤ ꯃꯐꯝꯒꯤꯅꯦ ꯉꯥꯁꯤꯡꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯗꯨꯗ ꯁꯨꯝ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯍꯥꯏꯅꯤ ꯍꯣꯔꯦꯟ ꯇꯨꯔꯦꯟ ꯕ꯭ꯔꯤꯖꯇꯣ ꯎꯔꯒ ꯈꯪꯒꯅꯤ ꯃꯈꯥꯗ ꯆꯦꯜꯂꯤ ꯔꯤꯚꯔꯗꯣ ꯅꯣꯗꯤ ꯃꯅꯤꯄꯨꯔ ꯍꯣꯏꯅꯦ ꯇꯨꯔꯦꯟꯗꯣ ꯀꯩꯌꯣ ꯀꯧꯔꯤ ꯀꯣꯄꯤꯂꯤ ꯇꯨꯔꯦꯟ ꯍꯥꯏꯅ ꯀꯧꯔꯤ ꯃꯌꯥꯝꯁꯨ ꯁꯨꯝ ꯈꯪꯅꯔꯝꯒꯅꯤ ꯇꯥꯔꯝꯃꯅꯤ ꯀꯣꯄꯤꯂꯤ ꯇꯨꯔꯦꯟ ꯍꯥꯏꯅ ꯑꯗꯨꯅꯤ ꯂꯝꯕꯤꯗ ꯆꯠꯅ ꯑꯩꯅ ꯁꯤ ꯃꯌꯥꯝꯗ ꯌꯦꯡꯍꯟꯗꯅ ꯑꯩꯅ ꯇꯧꯔꯤꯅꯤ ꯁꯥꯡꯈ꯭ꯔꯖꯥꯠꯅꯤ ꯕ꯭ꯔꯤꯖꯇꯣ ꯍꯥꯟꯅꯗꯤ ꯑꯗꯨꯒꯨꯝꯕꯒꯗꯣ ꯂꯩꯔꯝꯗꯦ ꯑꯗꯨꯝ ꯊꯥꯏꯅꯒꯤ ꯃꯤꯁꯤꯡꯗꯨꯅ ꯑꯗꯨꯒ ꯆꯠꯂꯤꯕꯁꯤꯡꯗꯨꯅꯅꯦ ꯃꯤꯇꯩꯁꯨ ꯈꯔ ꯇꯥꯏ ꯑꯁꯣꯝꯒꯤ ꯃꯅꯨꯡꯒꯤ ꯑꯦꯔꯤꯌꯥꯗ ꯇꯨꯝꯄ꯭ꯔꯦꯡ ꯔꯣꯗ ꯁꯣꯝꯗ ꯆꯠꯂꯒ ꯃꯤꯀꯤꯔ ꯍꯤꯜꯁ ꯌꯥꯝꯅ ꯃꯅꯨꯡ ꯑꯦꯔꯤꯌꯥꯅꯤ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯆꯠꯄ ꯌꯥꯔꯦ ꯃꯤꯁꯤꯡꯁꯦ ꯑꯗꯨꯒ ꯃꯤꯇꯩ ꯈꯔꯁꯤꯅ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯝ ꯇꯨꯝ ꯂꯩꯇꯅ ꯃꯄꯥꯟꯗ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯗꯤ ꯑꯁꯣꯝꯗ ꯇꯨꯝꯄ꯭ꯔꯦꯡꯂꯣꯝ ꯁꯣꯝꯗ ꯃꯤꯀꯤꯔ ꯍꯤꯜꯁ ꯁꯣꯝꯗ ꯆꯠꯂꯒꯅꯦ ꯃꯣꯏ ꯂꯧ ꯐꯧ ꯎꯏ ꯑꯗꯨꯒ ꯀꯩ ꯍꯥꯏ ꯃꯥꯏꯔꯦꯟ ꯊꯥꯏ ꯀꯨꯝꯕ꯭ꯔꯥ ꯑꯃꯅꯦ ꯁꯥꯛ ꯁꯕꯖꯤ ꯑꯐꯪ ꯑꯐꯪꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦꯕ ꯃꯣꯏ ꯈꯦꯇꯤ ꯇꯧꯋꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯍꯤꯟꯖꯥꯡ ꯊꯥꯏ ꯌꯣꯜꯂꯒ ꯆꯥꯏ ꯑꯗꯣꯝꯗ ꯇꯧꯔꯒ ꯂꯩꯔꯒꯅ ꯃꯣꯏ ꯆꯥ ꯐꯪꯉꯤ ꯍꯥꯏꯅ ꯆꯣꯝꯅꯗꯤ ꯑꯩꯈꯣই ꯁꯣꯝꯗ ꯈꯨꯜꯂꯛꯇ ꯂꯝ ꯊꯕꯛ ꯁꯨꯐꯝ ꯂꯩꯇꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯑꯗꯨꯗ ꯈꯔ ꯁꯦꯇꯦꯜ ꯑꯣꯏꯕꯁꯨ ꯌꯥꯎꯅꯔꯛꯑꯦꯕ ꯑꯩꯒꯤꯁꯦ ꯋꯥꯔꯤ ꯇꯥꯕꯅꯤ ꯆꯠꯂꯨꯗ꯭ꯔꯤ ꯃꯐꯝꯗꯣ ꯑꯩ ꯅꯣꯡꯃꯗꯤ ꯆꯠꯅꯤꯡꯉꯤꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯅ एकदम चुदै माने लौ फौ अदुगा नंगी के हाय कुमरा पानी के चिनार माइरेन पान सिगुमसे जामना मरांग काय मफमनि सिसे मतंदो कम्युनिकेशन दो फत्रिबनिना मीजे जाम चतनदे हुजिकी आराम से फट चतप ngame होजाई देगी तुमप्रेंग रोड हाइना लंका देगी सुम चतले होजाई देगी सु चतले असि मफम से मयाम न सुम कोइबा ओइना सु चतने जेंग मफमदो जेंगबा ओइना अदा फॉल्स मयाम ले वाटर फॉल्स ले पिकनिक स्पॉट ले ने तो सी थोंजियो असि थोंजि जामना असांगबा थोंने मोना सेमिसे दुगी मखादा कोपिली तुरेन हाइदो तो सुलाए सिनी कोपिली तुरेन हाइदो ओइदिसे से असि तुरेन से फ्रेश नांगदनि फंगिसे दुना अखोइगे कोपिली तुरेन दिंगा जाम हावे ने दबका साइड कुपेंग रोड असुं साइड जाम डिमांड लेबा ऑल असम दा स्वाइगी सारी nga ate ate nga su jamna hauri aina ne jamna famous oi eba si mafamse una aina mayam da share dorina aina to bani si mafamse khangdo mina khangamoi heba si mafamse jamna nungai ba afaba nga hawo phangba kopili turen gi mafam ne ba mathak tuga bridge to tharga chatlini sigi turen degi चिंगी मफम हाइतारे सिसे चिंगी मफम निना लो फौसु अवात प लेते से हिंगोन खेती तोगे माने मयाम मी लो उरगसु हिंजांग नापी थारगसु मयाम मसागी कइनो ओय बा से